Chahi asigi kalen tha hogolakpadagi yaklaba nungsagi maisalakta Bangop Sagardagi haurakhiba cyclone Remalgi ithildagi ngarangdagi hauna Imphal gi jila anida nong churare. Nungsagi maisadagi khara yaifare haiduna mipum khuding ningsa sor hondoknare haibayai. Manipur yauna malemgi kaitharakliba akoibagi khal amadi aying asagi fibamna aikhoi pumbada chaitheng piduna heatwave maknatrabasu ka hena sabagi chaitheng pumna makna khangnare. Aikhoi miyoibana thokhanba amadi tauba thabak thawong sing haibadi umang pak sanna kokthokduna mai thaba amot akai ningthina tasin khomjin dabana chingba asina greenhouse gas marang kaina thokhali asigumlaba gasing asina nungsetki kuyomda yauduna numitki maisabu fajinduna thambana sabagi chang wanghali mamangda thokidriba mawongda rajya asigi chingi jila noneda handak sabagi chang celsius degree nifu yaukrabani matamgi khonglei matung inna malemgi akoibagi fibam amadi aying asada ahong balakpa haibasi adumak thoktuna lakli aikhoi miyoibagi amata ngairaba malem prithibina ngasi fibam asi yauna lakpada ahong bakaya loina rakhrabani adubu ngasidi aikhoi miyoibana pangthokpa thabak thawong singna ahong balakpagi khongjel yangsilaktuna lamdam asida su chaitheng pirare aikhoi miyoibada natana lengli paliba jiba singdasu achauba chaitheng kaitharakliba akoibagi fibam amadi aying asana piri haibasi megi tarik kunithoida pangthokhiba malemgi biological diversity numitna lakpada amukna hounana khangminakre marak asida Bangop Sagardagi haurakhiba cyclone Remalgi ithil ngarangdagi hauna Imphal gi jila anida fangkhre akanba maknatrabasu yaimarap tauna jila ani asigi mafam kayada nong chukhi med department na makhatana cyclone Remalgi ithil me kunipal faubada Manipur gi mafam kharada laikhigani haina mangjaunana fongdokhibasu laikhrabani mamang sahidagi chatharakhiba rajya asigi irang marakta pangthokhiba Board of Secondary Education Manipur na lauba class 10 amadi Council of Higher Secondary Education Manipur na lauba class 12 parikya singgi falsu lauthokre ngasi lauthokhiba class 10 parikya gi falda mahiroi pass tawbagi chang chada marfu 13.2 yauki aduga me 13 da lauthokhiba class 12 parikya gi faldana pass tawbagi chang asi chada marfu 13.3 oikhi handaki oikhiba pass tawbagi chang asi mamang thakta amukta oikhidri masimakti thaganingai ni chap chaba waroisin puroktriba irang asina mahiroi singda thoidok hendokpa apanba ipp de haibadu tai haina loba yai class 12 pass tawkraba mahiroi singi oinadi common university entrance test Imphal gi tongan ba center singdasu pangthoknakre class 11 tamnaba mahiroi singi oinasu thabak paikhatnaba horaklagani haibagi thajaba lei Manipur asi kanglup furup kayana punna khundaminaba lamdam amani maram aduna chahi amagi tha khudingmakta furup ama natraga amagi harau kumhai miyamgi oiba laisol tinsol tawbagi thorom pangthoknaduna lakli chaliba tha asigi tarik kulhumdoi kalengi thanil numita ibudo nongsaba amadi ibudo pakhangba anigi mafamda cheng haiduna leibaki yaifanaba chakhonga hongba yaifa thongni jaba cheng haiba thorom pangthoki Imphal East Jilagi Palace Compound da leiba sana konung Uttara Sanglen da pangthoki ba thorom aduda saruk yakhiba Rajya Sabha gi MP Laisemba Sana Jawbana Manipur da leiriba yelho furup singi maru oiba laifamlen amadi khubam sing asi tunggi mirol gi damak yokhatuna amadi semgat sagatuna thamba tangai fadaba lei haina fongdoki masiga loinana lamdam asi yelho furup ki layoi khraba ipa ipu singna thambiramba laininga mari leinaba mafam kaya yaikhai thingaiba amang ata thohaliba mafam sing asibu manghanaba hotnariba sing asigi mathakta leingak amadi mari leinaba singna matik chaba thabak lokhat haningbagi wafamsu thamki panba yabadi me kunmathoi gi ahingda Thawbal jilagi uyalda leiba mitai furup ki senglaba ibudo pakhangbagi khuba masakhangdaba singna manghan takhan khiba leikhi me kulhumdoi asi Buddha Purnima numichu oikhibana miyamna maru oina Imphal gi Sri Sri Govindaji Temple da laktuna senglaba kumhai asida saruk yabasu ukhi matamgi akaknaba leibana Imphal gi chithi loisinbagi tanfam lakle cyclone Remal gi ithilbu amuk hana ningsing jabaga loinana Remal na rajya sida awa anagi thodok thokhan bidaba oirasanu